पाउजेद युमफम ओइबा मरु ओइबा पाउ खरा अपडेट तौजरी काइसामपत काइसाम लेकै कोविड-19 फ्री ग्रीन जोन ओइरपा था अमा हेंजलकले इम्फाल मयुल मक्तदा लेइबदा नतना मी यामना कुंगना तापा मफम अम ओइरिबा काइसामपत काइसाम लेकै अस्ता कोविड नापा मिउ अमता यौरक्तबा था अमा हेंजलकले आइना MCYC कोविड टास्क फोर्स न थादोरपा जेरोला मना आइरे जेरोलसने मखातना आइ हौकिबा जुन की कुनमंगा दगी लेकै अस्ता मिउ अमता नौना कोविड लाइना नारकपा याउद्रे Laikai asiki jumjau Lairembi Community Holder AC asiki MLA L Jayanta ki miyang makada National Health Mission NISM amadi District Administration na tangka kahum thok na laikai asiki miyo chatruprom ihanbada COVID vaccine ahanba amasung anisuba dos kapkre laikai asiki miyo chada marfudra ihanbadi COVID vaccine kaple hausuk bhaubagi oina laikai asida COVID ki anisuba web asida punna miyo mapan khakta maknake makata na nadana basu kana section thorok lokali aire Laikai asina asigumba afaba phibam masi oirakpada kaisamto COVID-19 Care Committee ki chairman oriba MLA Jayanta na awareness program sinbikiba social worker thonausu mahesna thaknadaba ising sanitizer na singba mateng pibi rakhiba amasu puning thona hakiba tata hida sina laikai asigi COVID task force ki uniform sponsor tabi rakhiba amade atai mateng pangbi rakhiba kaya asna ngamlibane Laikai asigi miyam punamanasu MCYC COVID task force asiba thajabiba amasu mateng pangbira pakidamak thagatpa phangdoksare pakatanasu laikai asi laichat asidagi ngakthoknaba makataba awareness section tharon lokat kigane haire Naga singna ahenba tankiba leite phangkham thokpa hak adu tamak pibiu aibane CNPO Naga singna kanagumba furup natragana laikak amaki matakta ahenba amata piu aina tankiba leite Naga amoy bagi pokpadagi loina jaraklaba phangpham thokpa haksing adutama mafung phana phangalu aina India government da taksin bani aina Sandel Naga People's Organization CNPO gi president na phangdorakle wafam India government amadi NSN aim ani gi marta framework agreement khodek pina khibagi sahi taru pharak paga mari leinana Sandel da leiba CNPO gi office da pangtho ki ba thoram da phangdokibane Tharamadu wangala dona president makhatana hai Naga sing ki tungi yai fana bagi damak lebak asongi tongan tongan ba mafam sing da kundari ba Naga sing asi amato ena ponsin ba mathau tai sanglaba Naga sing ki political journey asi kathok pana mang tha duna sangchila pani makhatana su tungi yai fana bagi damak hanba leitana hotna ki gani aike ngasi ki tharamadu da UNC ki speaker General NWC ki president Makunte Pamran NCAC के प्रेसिडेंट TS रुवंगवार ANTA के प्रेसिडेंट SMG गारिंग न चिंबा मरुइबा मिसक क्याना सरुगा के लोइना मखोइ की मैके दगिसु फ्रेमवर्क एग्रीमेंट असिद याना की वफम से अथोबा मतमदा थबक तो अनथोक्तुना नागा सिंह की चपचाबा वरोइसिन अमा प्रंगनबगी अपाम्बा फंगदोखे फ्रेमवर्क एग्रीमेंट खोरिक पिनकी बनुबिट असिग मरि लेना स्टेट सेन बथुंगना सथगेबा पुंग तारागनि थोइ के टोटल शटडाउन गे Khongjang asi Sandian district jasu CNPO Naga Hoho NWUS NSUC NCAC na sing balup sing na thawatun mabung pana sa thage nabida sig mari lenan state asigi tongan tongan pas church sing da park sana prayer pang thokhiba ki damak taso CNPO gi meki de kisulai pak miam amati sar su sing basing bathagat pa phang dorakle makhatarak pa atopa editorial gi kalam amada UNC gi pung taragani thoi gi ban Miam ki marai bag ban general stand leban kamse Manipur tha amutang wathok lanthok thoktar ingna sikna pan bahai badu amukta thokidre ngahak leraga amba kaplamle bom langsilamle jumdagi faraga pothokraga kaptuna halamle adogi demand pidrabade general strike kawani lampi sempi dabagi protest tawani aibana singba makal makha kyage kholauna pik thalambane khwaidagi hena tamthiba minungsi haitaba amusung miamda khamthingla chaitheng piduna talakpa ama haiba taragade United Naga Council UNC namaram amanatraga amagidamak singta nagana namna tapa mafum singda general strike ban natraga total shutdown aina maming on uduna chatharamba thawung sing adune aduba haukiba sahi mari khara helakpa asigi tungdadi singda natraga tamda ban general strike singba tawbagi pau kya takhidrabane marbuina COVID-19 ki laichat lakpadagi lenga ki mathakta miyamna changsin ba makal khudemake ihau sing lepkrabane asumna lepkhiba asana lenga ki thabak thawungi Thawungda miyam na pelabra jading labra natrakan miyam gi wakat amata laitrabra aibadudi aiman bathokane United Naga Council na ban blockade toina tawbasi Manipur gi miyam khakta awaba mayuk nade makoi su mayuk nai aiba khanglak labani national highway sing hek thingjin khibada makoi gi economy yamna chawna soge
Maram aduna hek jarima makai ban blockade tawdana ba phirap makoi gi wona su lawraga laikre aiba yarabane. Adoba UNC nagarang nungtil chuppa ama Manipur sin pathungda general strike kawi aijarbasu Senapati amadi Tamil district khakta da mapung phake ba khongjang adu hauke ba sahi khara asida masak thokpa general strike amani aiba yai. Adoba asiku mamakal gi general strike asi naga gi body camrom na Nagaland da di tawhande. Karigamba khongjang asi sagutana dukan thonglo number tarabadi hariba dukan adu mapunchi angba yahloi aiba cherol baw thokpa lai. Maramaduna UNC na kauriba pung taragani thoi gi banasi Manipur gi mapung kharkhaktani Nagaland Jaudri Aiba Taklabane. Yenesan Amgi Lucingba, Twingaling Moiba, COVID-19 positive Poitana, Naba Fakat Manipurke. Singi Mafung Krada, Laishon Toram Pangtoke, Tormadugi Matung, Numit, Ani Humnik Later Matung than a framework agreement origin Poranaba. Center the pressure people when a Manipur Pumba, UN Sinapung Taragan Twigis strike of Hebane. Haribazaner is like a cinema work to be some Biam the Jamna Town Kudong Chatapam Hale. Mafam Kada, Naruka, Torokun Lambiting Buki photos in social media Taganarake. Atamakoina Taliba Pembo agreement Gizana Kibo from Sing Tabak to Ontok Panatragana. Arwiba Kudik Pinaba Abu Sahi home Okropo the center Tabak on Tok Pitan Lady. Margasida Manipur Legislative Assembly Mikal Gimatam Tatari Rom Tamang Aishalagle. Maramaduna UN Sena Amadi Enesan I am Namakogi Demanasi PU and Akan Mamonda. Taksin Bahorok Lagani Abasi Piam the Luina Kangarambane. Haujikti Telaba Matam Kara Asi the Jam the Twin Ban Bloke Kongang Sanction Bahorok Lagane. Maramdi Asing Kongjang Asi Mikal Meada UNC Dadi Yamna Chauna Kanai. Manipur Gimiamna Enesan I am United Naga Council of Naga People's Front Ibasi Yamna Naksin Namari Lane Ibakange. I will give a colon Janing Bamusung Framework Agreement Thabk the Ontok to the Nagaki over solution Amapuranaba Wanabada. As of what Houdan Loriba and Vilki Matangi Mikalda as in Daso Framework Agreement Wagatoribane. Marabador Minister Nongtum Birena Lucing but Langakasi Sawaliba NPF ka. Mikal Gimatam the Kedung Wedasu sit sharing Tongaroi Ibasi Yamayak Sienge. Matangasi the Panjani from the Nagagi Framework Agreement Asiko Woroisin. How's the power Purpangam dana up the Manipurki? Upon Bugi Satam Kamdona Matam, Chupatanakadagi Iba Ani Asi. Yamna Naxinaba Mari Lena Badona Tawe. Dimanasi Panganabakwanabada UNC Amdemasiga Punatabak Dominary Besana. Kedung Wedasu Manipurgi Miampu. Makoigi Kobamnungta ransom when a tamlu tabane. Amazon ban blockade to bagi Hinabi Tadopo Zungani, Ajanenge. Atopa Pau, Amatana, CIC Aeropta, Anna Lang Tabak Lep to la Lady, Emso. COVID Lightset as the King Actok Naba government local mass vaccination program that CIC Aeroki stops in Sinakibana. Maramoraga CIC Asig Anna Lang Tabako Demak Lep to la Lady, Aina. All Manipur Students Union Emsu Tawad District Committee na Pongdoragle. Committee Again Information and Publicity Secretary Mahubam Nirmalana Tadorokba Serolda I. Emsu Thobal District Committee Akanabatim Amana CSC Harokta Yang Chalubada Technical Equipment Sik Wat Pamadi Staff Masing Chunar Leramba Tenake. Center Sida Akwe with the Ladyba Tamblai Inganglok Maralel Salumpam Tabi Kaitana Singba Kolke Miamsu Analayang Kotong Chaba Fangle. Adobalabak Tibeti COVID Lightset as the King Actok on the Satariba Mass Vaccination Program the CSC as it stops in Sinakibana. Maram Oraga Analaying Tabak Lepto Leramba Tenake. Emergency Oiba Anna Ayek Lak the Kodong Chatapaya Mayonare. Miron Biamadi Sajan Bikia laying Sataramba Dusu Lepre. CSC Asig Anova building Amasagani Idona Lishing and Itarakani Pangi April Tada. Togaraga temporary building under the Housing Anna laying Tabak Susataduna Laybane. Hariba temporary building adusu hojik ti phipam jamna chadre asida sunatana CIC asi awat apana pek thalle masigi matang mari lena basing amade local MLA da wakat ki bakya laikre adapanga si phawdi yengsin bidre maramadu mari lena ba authority na athoba matam de yengsin bidra CIC aroki awat apasing menkhat piu aire Cherola sin makata na ai COVID-19 ki laichat asin laksin na phona bada matam ge oina government la laktok pachana kanglun ke miam da khangan pa Kanganana Pokona Bada Emsuna Angabatang Loduna Lagle. Community Quarantine Center and the COVID Care Center sing the acting Satanamba Pumsing Aduda. Lady Bam using up and pin that Tokta Sin Town Pang by Abamatang Sopangle. Basing Manung Chan Emsu Tapan District Committee CAC Hierarchy Pipam acting in the Satuni Yang Chelukibane. Agriculture Department the kham thengna angkpa poknare Agri Dept.da AFO thabk sijinnre I don't fongdoknarkle. Hauji kumsi sahi karef lauru kidamak Manipur ki district puna bakilomi sing na labuk da sinagadab ar singe marung dage. Khwaidagi maru oina urea ar sing matam yorok laba phawbada tangai fadana changba chang phangba ngamre aiduna.
mafam kaya wakasing lakning cherakta ngara agriculture department pokot pain riba minister namha ki office ta pangthok ba pami sing una ba gi mi phama bada urea bag lak am lising umpotan di panchum number foot rahum da yen thokre ai bo fam phangdok ki badage yen thokre arba urea sing asin state asi kilomi sing mathok ta ba sing mayuk na ba ngamla bra na takan awat palai ribra habi ki matang da pau si asina loiseng asige official kharaga unad wari saru bada yen thokre arba urea bag masing ado state asigi lairiba lofam singgi da muktadi loktak mayai da thum tha da ba company aina fongdoknarkle hariba film si oraga di yen thokre hariba urea bag sing atuna kona da ba lemhauriba labuk singgi di matau karam da lomi sinda matam chana urea arsing piga dage aiduna hangki badade Julai kuntraga mathoi lising ani kun mathoi da loiseng asik director na district manga khaki oina allocation ama thoklam ba thengna ke director gi serol amagi matuk ina allocation sing atu Imphal East Imphal West Thawbal Kaksing amasung Bestopor district ki deputy commissioner sing da address tawduna piram bane Zerolo duda loiseng asik minister na chair logduna Julai kuntra mathoi ki noktil pong homda mahaki office ka da pangto ke meeting de loki ba warep ki matungina airiba district manga asigi oina urea sing pinana bagi damak allocation ki sanga sile pani aire loinana district manga asigi deputy commissioner sing da address tawba director ge serol asina haibagi matungina Imphal East Imphal West amasung Bestopor district ki oina district amamamda urea bag lising ni pan pigani aire adoga Thawbal district ki na urea bag lising tarup pi baga loinana Kaksing district ki na Julai kuntra lising ani kun mathoi ki letter number AGM 3/137/fertilizer part 2 ki matungina Sugnu area gi on allocation to ki ba urea bag lising ongi matakta bag lising ani pigani aike agriculture director gi serul asigi matungna district sing asigi mari lenda deputy commissioner sina makhoi ge district sing da Manipur government pi ba COVID-19 gi SOP nga khalaga hariba urea sing asi lomi sing da yan thokna ba khan ke loinana district sing asigi mari laina ri district agriculture officer sing na so hariba urea sing asi lomi sing da yen thok pada deputy commissioner sing da mating pangna na basu khan ke aire adomoy namak district manga asigi amba lofum sing loina kothok ludraba su Imphal East district ki oina haujik lairiba lofum sing apun ba pak saw hector lising kun ka manga sangma marfu gani pane hariba apun ba pak saw ba asida sangba urea bags ne hector amam da lupa chumna tagi bag hom ka tang pa pada punna bag lising humpodra taruk chatret humphuga mari changi aire Sairagasi da Julai kuntraga mathoi lising ani kun mathoi da superannuation da thabk tagi pothakraba agriculture department ki assistant fertilizer officer oiba khurai dagi mioi amapu namit asida retire tawkraba so hosik power department ki paikai dage makpo hurricane thuk yensin ga mari leina pathabak singda engage tawdra sinari anaso phongdoknarkle wafam asigi matangda confirm tawnarba mioi asigi telephone number gi khudangda contact tawnar pokona bada phangba ngamkede aduba agriculture officer amana phongthorok padadi ngasini homni sida harian baga mari leinaba thabak singki dabak mahaki kadami yamna punki badagi mahaki telephone mafung khangdana mangke bani aduna pairakta bani airake aduba thabak tagi potharaba officer asiba hojik phawpada phakatana utilize tawdun sinarkli basika matangda department gi make dageri engagement na singbagi order sing thokiba leibra haiduna hangbadadi thengna dabani na leiramgada pamande airake adumoinamak Officer sing asina phongdoknarkle wafam sing asiba pausi asiki meke dege apuk hana confirm tawnaraba loisang asiki director da pausi asiki meke dege ngasin bita goiram masagi telephone number da humla call tawkiba da director gi meke dege pekala kidabana chapchaba official oiba pau phangba gam kide atopa pau amatana angang masagi thawung ni miyambu ochit thawaidabane Handak Manipur Pradesh Congress Committee MPCC ki President Waramba aduga Manipur Legislative Assembly ki Member MLA su Waramba 26 Bisnapur Assembly Constituency ki Govindas Konthojunda Congress Party da ki tokiba amasung BJP da yaure aidulak thorpa si Communist Party of India CPI na kanna janing da phawe asigumba party ki president amane hekta tokle aduga amada amuk khudak da yaure abasi angang masagi thongni aina lawe Wafamasi Communist Party of India Manipur State Council ki maru ebalo chingba amasu wariba party sing national executive member su wariba Dr. M Darana ngasi nungthil irapot bapan dalaiba party ki office ta pangthokiba pambi singa unabe ki tarma bada phangdokibane Magna makatan ai lo semgadabani aidun minister kaya oiramlaba miyam gi muchuk kya rak oiramlaba pakhuloi amana lo thogai bagi thawong se miyam bu usit thawaidabane miyam gi hak singbo violate tawbani aike Lebak asig parliament na kaya kana semdok sadok tun laiba anti-defection law ba masamara law semba amana thawai usitana law thogai bagi thabak asi matungda kana gumba amara susung taw tahoningde tawroi si aige
पाउमीसिंग उनबगी थौरम अदुदा सरुक याखिबा CPI Manipur State Council की सेक्रेटरी लाइसरम सोटिन कुमार नसु लाइबा के कोविड-19 की मिसी मिना डिक डिक लाउन लेरिंग चेरक असिदा चोंथोक चोंचिन तौबा हाइबसि ख्वाइदगी फतबा थौदोक अमने लाइबा का सुरी नोलिबा मियांगी अवाबा खल्लुबा तौदना इसिंग फंगदबदगी हार फंगदबगी अवाबा खंगदना मियांबो मीनंबा असि कंटेम तौई मसिगी मियुक्ता कैंपेन क्या सथरगनी आइके ngasi ki pami singa unabagi thorum adu party isikilo singba singe panungda assistant secretary M Joy Kumar Luwag state secretariat member and singhazit RK amusna na singba wangaloi sinchu sarga ke sahi mapan gi angang rep tauba amasung hatpagi priest jahuna mioi mari fare sahi mapan gi nupi masa ama rep tauba ga loina hatlaba matung aksang aduna nomai sinamit ki namidang da Delhi cantonment denak na daleba village crematorium amata poloi khiba ga mari lena Delhi police na press ama yauna mioi mari Fare hana police na ning toka panimita fongdoknarkle. Equis miri mari aduna nupi masa adugi haksang dum haki mama mapagi ayaba yaudana na dragna. Police ta pau piram batogdana poloi kibane. Taudoga si bhekdem adugi imungda namaisin namit kinamidang ateng pada local miwi single loinana protest tawbudagi khangnarakhe. Police na hai equis miwi sing asna bhekdem ki mamangda angang adu maina singdra sikhibane aike makoina nupi masa adugi imungi miwi sinda kari kumbu wafamada police yaurabade. Agang dugi haksang postmortem taunar ba tharakani amasung doctor sinama ki marwaiba haksang kaising laktolaga yon thokhragani abo wafam su thamke DCP Ingzit Pratap Singha ki matungina farapa musing dudi crematorium adugi freeze rade syam sahi yankai manga Salim Lakshmi Narayan amasung Koldev ne DCP na ai mama faga luinar crematorium manakta leiba nabi masa adu namaijan namiki noktil pung banga makharum tabada crematorium adugi water cooler dagi ising chokpa chatke Namidang waram pung tar ulum tabad imung aduna khangba mi hom tana nabi masado ge mama kauke amaso anga adugi haksang utke makoi na ngang adu cooler dagi ising kanbada maina jingbada gi sikibani aike makoi na nabi masado ge khudang amasung kuning na jingbada maina pokko gi makom sing utpaga loina na maina jingbadu da magi sinban su masu ule ana claim tauke angang sibadu gi matang da police ta pau pi dana basumi bari asina nabi masado ge mama da aike makoi mama da aike bada Police na case ama register tawgani amasung haksang adu postmortem tawnar ba thamgani madu tawrabadi doctor sinama ki maru iba kya sing doctor laga jon thoki gane madu ki tungda mioi mari adu haksang do poloi ke Police ki matungina nawaisin namiki namidang atheng bada khunja chanirom crematorium adu da laktan ning thawka ba ki namidang phawa protest tawge paraba mioi sing adu repa sung barda ki charge sing do bok taw haina makoi da demand tawke yong kuntra ga nipan hatpagi nupi jauna mioi taret fare Karnataka ki Hassan district ta yung kuntra ga nipan hatpag mari lena forest department amasung police na nupi ama yauna mioi taret fagre police na leba ku pon bit ta phangdorak pada pharaba mioi sing du jong phaba sing amasung yong phaba ki thabak aduda khonja sin ma khoi po panding tawke pharaba ekoi sing de ki maming sing di Ramu Yasoda Manje Gaura Yangari Srikan amasung Raman unja yengarne makhoi loiramak jail da thajin khre thawdok adu July 18 da Saudana halip beles ta thoki bani aran ba tawbom yuising aduna jong singdu bora khawsing absent ki amasung lambi ki nakanda hundok lab thamke lambi ki nakanda leiram liba bora khawsing du mapam badu gi tharul sing thengna dun hangdok laba gi thawdok adu khangla ke bani an bagi report sing na jong kuntra ga humdoi hat khai ba inget pi ki matung ta bada halba jong basing kuntra ga ni pani abes confirm tawke thawdok adu gi sumado cognizance lawradun I court of Karnataka matter sikam pari lena PIL order tawke Forest Department amasung police na investigation kansin bagaloina na accuse sing adu akoi bada beles sing tagi phage China gi Wuhan da COVID-19 amuk halakle Wuhan gi mioi pumba coronavirus ke test tawna na order fikre COVID-19 laichal isingani taraga mapan kilogram da ihan hana thoki ba China gi Wuhan city da hana ga mana ta pamong da laichada se mathang jawchilak pada gi leba ko pon mit China gi authorities in the city asida coronavirus ke test phak sana tawna da balak thokre China ki mai thang basarukta mi million taraga mathoi leba province amagi konung ariba Wuhan asi city ki mafam sin bathungna COVID-19 ki test toba khwaidagi nauba city were city asida COVID-19 na pammi hom ding thawka ba mita thengna ke sahi am hian mama tamasik manung da mapan dagi narga lakpa nataba city asida thengna ba han bane Wuhan da yan hana thoktuna city asiba mang takhan ki ba amasung konna China ki atei mafam sing amsung maleng mafam sin bathungna chandok ki balai chada se China na ayam balaksin ke matamatu da ki laichada si hengalakpa kudingi authority sing thuna lockdown tawduna amasung anaba sing tongana thamna papak sana test tawduna laichada si laksin da lakle haujik laichada si amuk thorok tan biu cha kya nare mamang da sandoki ba cha dagi hena haujik sandorakle mamang da sandoki ba chang dagi hena haujik sandorakle tongan par province sing amasung laipak asi konung Beijing jauna city sing da laichada si yaure
COVID-19 नाब मियोसिंग मनुंग दा लौनबगी सांगवांगबा अमसुंग लेबाक मयाम अमदा अमुखना थोरकलिबा डेल्टा वेरिएंट सिंग नाबसिंग यावे लेबाक पपन निमित्ता नेशनल हेल्थ कमीशन आइके होकेबा निमित्ता अनाब अनुबा मरफुदरा थेंगनके मखोई मनुंग दा लेबाक असिगी मनुंग दा सांदोरक्तुन नाब हुफुकमा थोय अमसुंग हंदक मपा लेबाक तगी थुंगलाबा कुनमापन यावे लेबाक असिगी मनुंग दा नाब मी अयाम बाहुचु फावबा जियांगसु प्रोविंस तगी वैरे प्रोविंस असिगी कोनुंग नाजिंग दा लेबा एयरपोर्ट अमदा लाइसेंस संदोक बाहुके अमसुंग मदुदगी किलोमीटर 100 माइल हुफुगमगा लापा जांगजू सिटी सांदोके ऑथोरिटीज इन अनिरक्सुब ओइना पाक्सन टेस्ट तब मतमदा कोविड-19 नाब अनोबा निफु मंगा नाजिंग तमंगा अमसुंग जांगजू सिटी द निफु थेंगनाके बाइजिंग अमसुंग सांघाई गी अतै प्रोविंस अमसुंग सिटी मखाता कोविड-19 नाब अनोबा मियोइसिंग थेंगनाके लेबाक असिगी ख्वाइदगी चौबा सिटी सांघाई द सिटी असिगी मरु अइबा एयरपोर्ट अनिगे मनुंगदा अमदा थबक तौबा ड्राइवर अमा टेस्ट तौबदा पॉजिटिव फरमके हंदक नुमित खरनी असिदा बाइजिंग द कोविड-19 नाब मियोइ अनोबा पुनमंगा सोरे कोरोना वायरस के अनुबा स्ट्रेन सिंग द सेना के वैक्सीन सिंग कानबा क्या फंगदे अदुब खरा मखै तिंगाक थोके आइना गवर्नमेंट की मखाता लेबा साइंटिस्ट सिंग आइके चाइना दा हौजिक लेबा असिदा पुथोकपा हिदाक सिंग खक्तम कापे हौजिक फबद डोज बिलियन 1.6 हेना कापरे आइन अथॉरिटी सिंग आइरे तोरेल द लुखिबा सीना फंगले अंगांग अमना थीबा खंगरे नासे युपुंग 9 मिनट तरारोम तरपद माइ इम्फाल पुलिस स्टेशन की मनुंग चनबा बेंगुल लोकोक मना के इम्फाल तोरेन मपान द सानरम बनुपा मसा अनि के मनुंग द अमा खंगौदन इम्फाल तोरेन द ताखिबदगी थीबा खंगदना लैरे तुरेल खुंगनु द तासिन खरबा मसा की सही मंगा रोम तमक सोरी बनुपा मसा अदुगी मतंग द पुलिस न फंगदोरपगी मतुगिना मा क्वाक्तादगी नि हौजिन अमाइ इम्फाल बेंगुल द लैबा मरी मतागी जुम अमदा लाखपनि आरे माको तुरेन द लोखेबगी पाव फंगबदगी पुलिस न माइ इम्फाल फेयर सर्विस अमदे स्टेट डिजास्टर रेस्पॉन्स फोर्स SDRF की टीम ग लोइनर मोटर बोट चिनदना माको थीबगी थबक चथकी अदबो नमेदांग अथेंग बपावदी फंगबा गी पाव लेकिद्रे अमरोमदा था असिगी अमगी नोंथिल पुंग मरी मखैरम तारकपद इम्फाल एस की मिनिथोंग आता मनाक की अर्लैंड गोलापति मनाकी मफम अमदगे इम्फाल तुरेन द लुखिबदगी थीबा खंगदन लेरखिबा मियोयदु ngasi नोंथिल पुंग अरिरोम तारकपद स्टेट डिजास्टर रेस्पॉन्स फोर्स अमदे NDRF की कंबाइन टीम द मोटर बोट चिनदन मखाताना थीबदगी फंगबा गमखरे लाइखिद्रबा मियो एदगी ममिंग MD फारिस खान कवि मसागी सही कुंतरुम सोरे महक संगायुम फमदगी MD स्लाउदिन की मसानो पाने आइरे संचाना हेना चाउ हाइरुबगी मतंगदा मिनिस्टर न सेंगदोक्रे अतै सांगा सिंगदगी संचाना हेना चाननबा मियामदा तौकिबा अपील वायरल ओइरपदगी वाथोक अमा मायुं अरकलाबा मेघालय की एनिमल हस्बेंडरी एंड वेटरिनरी मिनिस्टर सानबोर सुलाइना महाके वाफुम मतगी मतंगदा सेंगदोक्रे BJP मिनिस्टर असना महाके सेंगदोक वरोल हाइके माना हाइके वाफम अदु हेंजिन्ना अमसुंग सेराना फोंगलकले प्रेस क्लब ऑफ इंडिया की प्रेसिडेंट उमाकांता ताखेरा द इबा लेटर अमदा वाफम अदुगी मतंगदा सेंगदोलदुना सुलाइना हाइके प्रिंट इलेक्ट्रॉनिक अमसुंग सोशल मीडिया जोंना तोंगन तोंगन बा मीडिया दा फोंगके बा महाके वाफम अदुगी पावदु यामने हेंजन की अमसुंग भागना तासिंग हाइके वाफम ओनके आइरे अरोबिद कंटेंट सिंग असिगी मरओइबा पाउ खरा असिबा पाउ तमजरिबा मने लोकल न्यूज यूट्यूब चैनल अमदे फेसबुक पेज असेदगी यंगबिरिबा पुनम पथागा सरी चैनल असन तुमदा कानरबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काउबिगनु प्रमपो अमुकाना थागा सरी